Tungan tungan ba sephongi maroi ba I pau khra myam da thamjage Home Ministry na police station tarungna konba mafam singda nauna disturb area state Thamjinkhre. Haukiba sayol asida khangaudana Sursanpur, Bisnupur, Imphal East amasung Jiribam district hengalakhiba ethnic violence asida insurgent group sing yausilaktuna misi mina amadi asok apan thokpagi thodok sing hengalakpana maram oiraga irang asibu laksinanabagdamakta Ministry of Home Affairs Government of India na Armed Forces Special Power Act 1958 ki makhada disturb area state lauthokraba police station tarungna konba area singda nauna disturb area state Thamjinkhre. Nauna disturb area state Thamjinkhre police station singi area singadudi Segmai, Lamsang, Lamlai, Jiribam, Laimakhong amadi Moirang police station singi area dani hairi hairiba disturb area state singasi sahi asigi October amadagi hauduna tha taruk chathagani hairi. Disturb area state Thamjinkhre police station singasina koliba mafam singda security singna coordination tawduna security ki section thorang oina operation sing chathaba haunaba Ministry of Home Affairs State Government amadi security ki makok thongba official singda direction pikre hairi. Panba yai Ministry of Home Affairs na sahi asigi September amada AFSPA ki makhada Manipur ki oina police station taramapan na konba area sing yaudana Manipur state pumbada thamnamba disturb area state asigi matam loikipaga loinena Ministry asina sahi asigi October amadagi makhata na disturb area state thataruk sangdokhibani. Sahi asigi September kuntrada thokiba Ministry of Home Affairs ki notification adugi matungina police station taramapan Imphal City, Lamphel, Segmai, Lamsang, Pasoi, Wangoi, Porompat, Haingang, Lamlai, Irilbung, Laimakhong, Thobal, Bisnupur, Nambol, Moirang, Kaksing amasung Jiribam district singna konba mafam sing yaudana Manipur ki atai mafam singda AFSPA ki makhata disturb area state thataruk makhata na sangdokhibani. Adubu hauji hengalakliba irang asina maram oiraga state asigi law and order gi phibam sing munna khanaraba matung AFSPA ki section 3 gi makhada police station taruk Segmai, Lamsang, Lamlai, Jiribam, Laimakhong amadi Moirang police station singi mafam singda amuk hanna disturb area state asi thamduna tha taruk sananabagi notification asi Ministry of Home Affairs ki additional secretary Payos Goyal na thokibani hairi. Phawai mai thanaba honaramba Kuki sing Arambai tingol na nongmai kaptur tan khaikhre. Imphal West District ki Kautruk amadi Bethel ani gi lonaba saruk singda masing yamlaba Kuki terrorist singna asengba tanja yenglaga manang nakpada leiba maitei khul singda landana ba sem saduna leikhre haina mafam adugi khunja singda gi phangba paw amana hairi. Paw asina makha taraduna hai ngarang numidang pung 8 rom tarakpa matam adwaida Kuki khulai paiba terrorist sing aduna Bethel singda gi kumtharaklaga Kautruk ki labuk singda khawdolaga thamba phau khudap sing adu mai thana ba honarambadagi Arambai tingol gi thaumi sing matam chana khangobadagi Kuki khulai paiba terrorist sing adu nongmai kaptuna tan khai ki hairi. Pawasna makha taraduna hai Kuki khulai paiba terrorist sing aduna Kautruk amadi katangban gi lonariba Kautruk singjawdagi labuk singda kumtharakle haipa paw tabadagi mafam aduda Arambai tingol gi thaumi sing sangsiluba matamda maikai ani da khutthongnakhi khutthongnaba aduda manak nakpada leiba CRPF ki kangbunasu nongmai amadi anganba maingal kapthorokpadagi Kuki khulai paiba terrorist sing adu nongmai kabla Bethel gi singromda chenkhatkhi hairi. Asiba haksang ama leiram lei ngasi ayuk angan bada masa khangdaba singna mioi ama nongmaina kaptuna halam lei laikhidraba mioi adugi mamingna Waikhom Sanaton masagi sahina kungani pan apokpagi ming Waikhom Prem Kumar Imphal East District ki manungchanba Kharason makha lekai dagini haire. Hauzik phawbagi oina Waikhom Sanaton kanana amadi karigi damakta nongmaina kaplam libano haiba khangba ngamdri police tagi phangba pawda ngasi ayuk pung amaga minute kundom tarakpa matam adwaida Imphal East District ki Porompat Police Station ki manungchanba Yaralpat Top Hill View Point da masa khangdaba singna Waikhom Sanaton nongmai nikablaga halambani hairi. Waikhom Sanaton gi thawai yaudaba haksang Porompat Police Station ki team amana thodok thokpham adudagi lokhalaga Jenims ki mokta ayuk pung 3 minute 95 rom tarakpa matam adwaida purakre hairi.